ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜꯒꯤ ꯅꯦꯁꯅꯦꯜ ꯇꯦꯛꯅꯤꯀꯦꯜ ꯇꯦꯛꯁꯇꯥꯏꯜ ꯃꯤꯁꯟ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯗ ꯇꯦꯛꯅꯤꯀꯦꯜ ꯇꯦꯛꯁꯇꯥꯏꯜ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯊꯤꯡꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ इस्लाम लाइनिंग की प्रोफेट मोहम्मद को कुंदुना ngangnaba तेलंगाना की बीजेपी एमएलए राजा सिंह हैदराबाद पुलिस ने फारे अमदी इंडिया दा हौकिबा पुंग कुनमरी दा नौना कोविड-19 पॉजिटिव ओइबा मियोइ लिसिंग निपान चमंगा मरी फुतरुक थेंगनख्रे मियोइ निफुगा निपान लेखिद्रे खुमजरी दयापति सेंजमना हौजिक नुमिदांग वायरमगी PONYTV न्यूज अपडेट पिजरी मणिपुर लम खुदिंगदा अवाटपा लेतबा स्टेटनी MSME दा अपिकपा स्टेट सिंगी मनुंगदा ख्वाइदगी मकोकता लेबता नतना सानाबदसु मकोकता लेरी हाइना एनबिरेन फोंदोक्रे वाफम मसिंगसे चिंगमैरोंगदा लेबा क्लासिक ग्रांडेदा नेशनल टेक्निकल टेक्सटाइल मिशन NTTM मिनिस्ट्री ऑफ टेक्सटाइल गवर्नमेंट ऑफ इंडिया ना सिंदुना पांगथोकपा टेक्निकल टेक्सटाइल कॉन्फ्रेंस की थौरमदा हाइकिबनी ngasi thauram aduda chief minister N Biren Garidar Araman secretary minister of road transport and highways Nemcha Kipgen minister of textile commerce and industry Darsana Bikram Jardos union minister of state for textile and railways brigadier AS Kunwar chief engineer BRO amadi Pradeep Sureskha president Indian chamber of commerce na saruyakhe thauram aduga mari leinana chief minister N Biren hai supnagi miyoi la kuntra muktang leiba landam asidagi commonwealth games ki sanaroi taret puthokre makhoi gi manungda manga amana medal laurakhe textile gi lamdasu manipur gi handloom dagi puthorakpa pothok singa fare hairiba atoppa state ki product aduga changdamnabada aikhoina adumak hengani ki home sing amadi yaingang gi pothok kaya center gi mating yaudrabasu dubai de export tawre yamna luriba wafam amadi jiribamdagi imphal amadi imphaldagi maugi lambi asi khwaidagi khudong thiba thokhanba lambi ama oide Manipur gi maru oikraba lambi ani sida tatana chingning khaiba thokli masigi maramde mafam asigi leibak leihau yamna sop oi maram asina hairiba mafam sing asida semgat sagatnabagi damak minister of road transport and highway na tongan mamiding changbiyo haina phondokhe ikui kuidingaida noneda territorial army railways ki miyoi yauna miyoi humfumathoi lekhidaba adugi damaksu thamoi shokna nuaitaba phondokhe Chahi manga asida Prime Minister gi makhada Manipur aduki matik chawkhatle handak pangthokiba humfutara taruk suba Independence Day da amungta ukhidriba maongda angakpa fanglaba miyam amana saruk yaki haina mahangna singthakhi Schemes Manipur had taken a pilot project with a technical textile in national highway construction, PMGSY road construction and the lining of water reservoir pond. Manipur, with its rich textile traditions, strategic location and a vibrant entrepreneurial ecosystem has significant potential. Manipur is the land gateway of India to Southeast Asia. Border trade is robust at the international border with Myanmar and More. There is improved air connectivity between Imphal and major Indian cities. The Asian highways is progressing fast. आप ये जान के खुश होगा कि हम मणिपुर छोटा है लेकिन नीति आयोग का लेटेस्ट 2021 में हम लोग इनोवेशन में टॉप आया है We have started exporting of pineapples to Dubai. We are exporting ginger to the outside. Turmeric we are sending. Social Welfare Minister Haikam Dingona State asida angang singda natabali chatpagi thodok thingnaba mari leinaba singi mateng amadi midyeng changba mathau tai haina phongdokre wafa masinga si thangwai banda leiba ima kunthong hanbi sanglenda Department of Social Welfare na sinduna pangthokpa mass awareness rally against child sexual abuse loishinbagi thoramda phongdokhibani mahangna makha taraduna state asida chahi amagi manungda angang singda natabali chathaba gi case hengalakle Housing Fawada Protection of Children from Sexual Offence POCSO Eki Makada case Samaga Yankai register tawkre amadi Manipur asi angang singda nattabali chathabada makokta leiba asi laibak thibani maram asina lamdam asa leiba CSO Maira Paibi local club amadi mahairoi loop singna amatta oina masigi mayokta leiba mathau tai haina phondokhe
Mahakna haikibada district khudingda poksogi matangda mass awareness program pangthoklagani masina crime asigi matangda miyamda hena khanghalagani amadi angangsingda thokliba sexual abuse ase thingba ngamlagani haikhe Taragani thoi shuba saireng basingi numit amadi saireng basingi apun balog saldi kumon ngasi GM hall da pangthokre Social Welfare Minister Haikam Dingo, Saireng Basingi Apun Baluf ki President Dr. Sagun Sem Ibungo Chauba, AIR Infal ki Program Head, A. Gitchandra Sharma, AIR Infal ki Program Executive Tokesori Ilangbam, Health Service Manipur Senior Medical Officer Dr. Naurim Rameshwar, Social Worker Konjangbam Dilip Amasung, Social Worker Sorai Samratana Saruk Yakiba Thoram Adugi Saruk Ama Oina, Donation Konsamne Idit Tauba, Saitharoi Tarago Humde Shuba, Amadi, Sanglakpam, Acho Sarmage, Poinu Labu, Uraga Haiba Lairik Anisisu, Fonkibaga Loinana, Tahi Asigi Oina Sairengba, Laishram Nabachandra, Amadi, Nairangbam Munindroda, Lifetime Achievement Award, Saisakpa Lalambung Imodasu, Lifetime Achievement Award, Amadi, Ganeshwar Chinga Kamdana, Saireng Bagi Manakusinake. Thauram Asida Wangang Laduna, Social Welfare Minister Haikam Dingona, Hai, Ipa Ipu Singi Hakaktagi, Tamoida Farok Basing Adu Itoktuna, Saiding Saidinaba, Saiding Tibana Ching Basing, Asi Chanarami Adubo Hausaki Matam Dadi Mangtarakle, Amadi Masigumba Thauram Sing the Su Babok Asi Itakta Pugum Tauri. Maram Aduna Hawalak Liba Naharol Sing da Mangtarak Liba Natki Oibachat Nabi, Saiding Saidinaba, Kongzom Praba, Kunung Ishay Ching Basing Asi, Takpi Tambiduna, Mamang Hakaktagi Chanarak Liba Asi Yokat Pamatau Tare Haina Fondoke. Loina na sel oina lupali sing kuntrasu mahang na mating tawrongke. Thamoy da phorpo wakhan sing asi when ira kanda mingoi bada khoi leiba samaj se da masi putho kanda khoi naina da masi bu saithana da masi bu singthana da masi gi chanabi se matamam da leirame adu ngasi masi mangtharak pase sigi mangtharak pase kari na takhi haim ngasi gi leiba khoi gi tilliba khoi gi ngasi gi function asi audience na ta e rubra gi ni hai taraga di pungtan thalla kanda crowd se chingna saina ngam da ari rock concert ne hai taraga di chingna saina ngam da hai tar adu bo khoi gi sumba thaina dagi pai pu hak tak gi chanaraga laba adu phajagra ba itihas ki oiba sigumba kaino thoram sina de hai taraga di babok se u da hai tar mapung phaba ngam da nungsi jaru ba pamjaru ba khara khak sina babok war kanda thoram masi yamna thamoi sida nungai jada ba Manipur lenga ki home ki thabak su puriba Chief Minister N Brena thengkhang kaya rakta lenga ki Police Department na pangthokiba 10 amasung 11 suba IRB gi rifleman sing longna bagi recruitment rally gi result laukhoklagani haiduna miyam da thajaba pikrabaso ngasi fawba haidoktana lakpagi mayokta all Manipur 10 and 11 IRB riflemen 2019 best JAC Baiba Boise completed candidate association gi maikidagi President L Ithemna thadorakpa cherol amada tha asigi kunmanga gi ayuk pung manga dagi nungthil pung taruk fawba Manipur pumbagi general strike tawragani haide Cherol asina makha tarduna khongjang asina ana layeng lining laishon amasung mai isinga mari leinaba singdi komthokani adubo general strike asigi manungda thorakpa afafapta punamaki tekchak punamak Manipur lengang na pugadabani haide loina na haurak liba naha kayagi punsibu karishu leitana khanba Manipur lenga ki thawong miyam punna para tambiba matam oide maram aduna tungda haurak liba naharol singi khanbiduna Manipur miyam na ihau asa saru yabina basu cherol asida palle Ngasi ayuk Jiribam district ke Boro Bekra subdivision de laiba kuntraga mapan suba ARD koina sinduna yoga sivir ki thoram pangthokre yoga gi thoram asida suvedar se ke pandena instruction oina yoga takpikhe ngasi gi yoga gi thoram aduda Boro Bekra de laiba civilian amadi AR personal singna saru yakhe yoga asida alom belom kalpabati surya namaskar amadi biyan position na chingba yoga tawkhe Haukiba August taraga mapan gi ahing nongyai laibak thiba accident gi thawdok ta laikhidraba Saikhom Raksajit ki mafam dangase Manipur Secretariat Association na minute ani tumina leptuna nungai taba phongdok paga loinana imung manung gi awabada su saruk yakre haina ngase nungai taba phongbagi thoram ama All Sacred Conference Hall da pangthokre Laikhidraba Saikhom Raksajit apokpa Saikhom naba khangabok part 3 dagini mahak Secretariat Office Assistant oina Education S thabak tawrami Matang sta break mo naman si
ब्रेक की मतुंगदा मयाम तराम ओक्चरी मखाता पाउ पिजरी Macarius Home a specialized adoption agency MITSA ge Thongmi singna District Child Protection Unit DCPU Tamenglong ga khusamnaduna kholau kaya lauduna poster campaign ama Tamenglong headquarter gi manung chen leiba Rani Gaidili Women Market ki manak leiba wedding set pangtokre Pok padangai ba angang langthok lamba thengna ba yaurabadi Childline number 1098 natraga Tamenglong ge District Child Protection Unit DCPU da pau pirak naba natraga angang adu Apollo Tamenglong Ward number 1 gi Pensibel gi Cradle Point ta purak naba MITSA gi Thongmi singna miyam da haizakhe Loinena mama mapa lejadaba angang amadi angang adubu yokpinaba imung manung gi miyoi leitaba yaurabadi doctor nurse amadi paramedical staff singna Childline natraga DCPU da pau pirak nabasu haikhe All Manipur Midday Meal Workers Union AMMDW na Midday Meal Workers singi tha taraga manga ge cooking cost amasung honorarium pithoknaba haiduna taknaduna lakpa ado apunba tha taraga manga ge senfom lupa crore kunmathoi lakh humfumari lising nifugatare chenipan marifutara mapan thadorakpada Manipur gi Chief Minister and Brain Education Minister Tes Basanta Education Commissioner Hais Gyan Prakash amasung Education S ki Director L Nandakumar bu Union asina thagatpa phongtokpa cherol ama General Secretary Arambam thoi chanuna thadorakle NF Railway gi Railway Protection Force RPF na nupi yauna chahi nauriba angang kunithoi August ke tang taraga taret tagi taraga mapan fauba North East ke tongan ba train amadi railway station da routine checkup tawbada kanbang hore haide masiga mari lainana RPF na human trafficking da chenaba miyoi amasu fare haide mahak asi haukiba August ki tang taraga mapanda Katihar ge RPF anti human trafficking unit amadi Katihar East ke RPF ka punna khusamnaraga New Jalpaiguri dagi Amritsar forward checkadaba Katihar station gi train number 04653 Humsafar Express da drive chatabada fabani haide Drive aduda nupa amaga loinana chahi nauriba nupa macha manga child labor oina sizinanaba puna bahotnabada kanbang amhobani haide Nakal Amaromda haukiba August ki tang taraga nipan daso New Tinsukia ge RPF ki team amana New Tinsukia railway station da routine checkup tawbada nupi macha ama kanbang amhore haide RPF ki train squad parties amadi staff sing na station da missing nasing na laiduna human trafficking da chenaba miyoi sing amadi ahan laman yauduna train da chathok chasin tawriba angang sing kupna senari haide Mizoram amadi Myanmar border manakta leiba Champhai district ta District Juvenile Justice Board ki makhada Criminal Act panduna leiba angang sing ase ayambana makhoi gi mari matana drug puthok pusin tawbada sizinabani haide Champhai district ke Child Protection Officer na phongdorakhibada handak chahi gi oina case kunthra rom District Juvenile Justice Board amade District Child Welfare Committee gi makhada file tawriba ase ayambana mari mata yauna ahal singna angang singbo drug puthok pusin tawbada sizinabadagi ni haide Senior Excise amadi Narcotics Department gi official na haibada chahi taraga nipan sudriba angang ani mapana Chinese na saba kenbo bike ta thaduna border area da police leibra leiterbra yengduna drugs sing puthok pada season nabadagi official singna mapa macha ani gi matung inaduna makhoi bu fabani haide Islam lining ge Prophet Muhammad po hulubagi damak Hyderabad police na Telangana gi BJP MLA T Raja Singh Fare Mahag Indian Penal Code ki section 153A Kangluf ani gi marakta lining de yumfam oiraga nungsinahan dabagi makhada fabani mahag na ngarang YouTube da Prophet po thawoi usitaba man ba wangang yawba minitara rom sangba video ama thagalakpadagi tongan ba Muslim organization singna mahak po fanana bataksinduna lakhibani video aduge mayokta Charminar Bhavani Nagar Mirchok amadi Rain Bazar Police Station singda miyamna thomjilaktuna khongjang changsilakhe All India Majlis e Ittihadul Muslimin AIMIM ge MLA Ahmad Balalana mahake khongloi kaya ka loina duna Dabipura Police Station da laktuna T Raja Singh gi matakta FIR ama chankhe Police na Raja Singh gi video adu lokthok lagani haibagi thajabasu pikhe Union Health Ministry ki data gi matung ina India da haukiba pungkun mari asida nauna COVID-19 positive oiba miyoi lising nipan chamanga mari futaruk thengna khre miyoi lising mapan chatuka mari funa laina asagi fagat ke amadi miyoi nifuka nipan na lekidre masiga tharaga hauzik fawbada laichat asina maram oiraga lekidaba migi masing puna lak manga lising kuntare chamri ga tara ka taruk oikibaga loinana hauzik India da COVID na naduna leiba migi masing Lising marifutara taruk chamanga sumna taruk oide
Positivity rate chada ani dasmik mamapan oike amasong fagat pagi changna chada marifutara nipan dasmik mangamapan oike. Health Ministry gi matung ina hojik fawada laina asigi ngakthok na ba laibak asigi oina crore chani ga tara hena COVID vaccine kapthokre haidi. Laitet asina lekhidraba miyoi nifuga nipan asi Delhi dagi miyoi taret, Kerala, Karnataka amadi Punjab dagi miyoi taruk, West Bengal amadi Rajasthan dagi miyoi mari, Haryana dagi miyoi ahum, Bihar amadi Himachal Pradesh dagi miyoi ani amasong Assam, Chhattisgarh, Madhya Pradesh, Maharashtra, Nagaland, Odisha, Sikkim amadi Uttarakhand dagi miyoi amamni haidi. Aroi bada maroi pau umana pizari. Ministry of Textile gi National Technical Textile Mission na sindunai Imphal the Technical Textile Conference ama pangtokre. Angang singda nattabali chat thingna ba mari leina ba pumnabak na midyang changba mathau tare haina Minister Dinggo na phongdokre. Islam lining ki Prophet Muhammad ko hundu nang ngangnuba Telangana ki BJP MLA Raja Singh Hyderabad Police na fare. Amadi India da hokiba pungkut mari da nauna COVID-19 positive oiba miyoi lising nipan chamanga mari futaruk thengna kre miyoi nifuga nipan lekidre. Matang asda numidang wairamgi PONYTV News Update loishinjare mideng tabiro punamok po amuka na krumjare.